Kuki Singna Namna Taba Ngamkhei Saruk Singda Ngamkhei Sambal Khabagi Thabak matam khara Lepkhigani haina Ministry of Home Affairs na phongdorakliba wapham asi Yaba Ngamloi Government of India gi pirepasi atubada handokadabani haina United Committee Manipur UCM na akanba wapham thamlakli Indo Myanmar ngamkhei paringda ngamkhei Sambal Khabagi Thabak kumang chauksin na pangthoklagani haina Union Home Minister Amit Shah na phongdokhiba amade garang national amade local pauche Singda Kuki Singna Namna Taba Ngamkhei gi Saruk Singda ngamkhei Sambal Khabagi Thabak matam khara Lepkhigani haina report taunarakiba adugi matangda ngasi lampel pata leiba UCM gi office ta pawgi mifam ama pangthokre UCM gi maru oiba tawmi kayana saruk yaduna pangthokhiba pawgi mifam aduda UCM gi President YK Diren hai Manipur amade Myanmar gi ngamkhei paringda ngamkhei Sambal Khabagi matang asi UCM na hakchina lauduna matam kayagi mamangdagi ngamkhei Sambal Khabada Manipur gi lam manghanba yaroi haina lauduna lakpane Handa Union Home Minister Amit Shah na India amade Myanmar ani gi marakta leiriba kilometer lishing amaga chatruk nifumdoi sangwa paring asi Sambal Khanaba lupa crore listing kuntra matogi senfam kaithokle haina phongdokhiba laikre kumja listing ani ahumdagi UCM na India amade Myanmar ani gi marakta khariba ngamkhei Sambal asigi matangda lauduna lakhibane Ngasidi border pillar number 79 dagi border pillar number 81 faubagi kilometer tara sangba ngamkhei paring asida ngamkhei Sambal khaba loikre India gi Prime Minister Narendra Modi na luchingba NDA lengaki Modi 3.0 na numit chamani surakpa numita Union Home Minister Amit Shah na Manipur gi matangda phongdokhiba waroda housing Manipur da thokleba irang ase narco business amade lokaina changlakpa mitop Singna ohellakpani haina mayek sengna phongdokhiba laikre Government of India na FMR lauthokiba amade Indo Myanmar ngamkhei Sambal khagani haina lawrakleba firep asi taramna oi Maragasida ngarang tongan ba national amade local pauche Singda Kuki Singna Namna Taba Ngamkhei gi Saruk Singda ngamkhei Sambal Khabagi Thabak matam khara Lepkhigani haina Ministry of Home Affairs na phongdokli haina report taunarakiba si yamna laibak thiba amani Lokaina changlakpa Kuki narco terrorist asina Manipura haujik thokleba irang asigi achobo maram ama oiribani Kuki narco terrorist Singna naronda changlakpham oiriba Mafam Singasi Sambal Khadana Karamna Iranga Sigi Warishin Purakpa ngamgadawribano Manipura haujik thokleba iranga si India lengangna loishin ge haina khalabadi Kuki narco terrorist Singna naronda changlakliba mafam singasida ngamkhei Sambal khaba tangaifade ngamkhei Sambal mapung phana khabagi khongtang ase Government of India na athuba matamda laukhatpiyo hiramasigi matangda staramade center lengakta UCM na memorandum ama supishinduna taksilagani haina mahana makha taki illegal immigrants की जंक्शन पम वही न खाली बा मरु वही बा कुकी शिंगना है ना अदुगों नार्को टेररिस्ट सिंग जंगपम वही न खाली बा मपम सिंग से मसी की मपम सिंग सिदी मतम खरगी वही ना border fencing खाब तो कनी लेपखिगनी है बा इंडिया गवर्नमेंट की होम अफेयर्स की माइके की फोंगदोल की वापम से मसीदी very unfortunate हम लाइव थी बनी very condemnable मरम दी कहीं नहर कांदा कोई मसी यानिंग द strongly यानिंग दे object हुई अमुसंग डिवीजन अमुसंग चिन स्टेट अनि की मरक्ता मणिपुर बॉर्डर की टाइनरी बस जगह सिंग से एकोई बॉर्डर होइबा अदुम लबा एकोई की सिक्योरिटी फोर्सेस सिंग ना मतु मिकुप ना होम सिंग ना ngakpa ngamdaba चिचि लिसन बाय याबा जगह सिंग से मसी अथु मतमदा एकोई बॉर्डर फेंसिंग तौगदबनी मदुना मदिग नमक्ता इंडिया गवर्नमेंट ना हुजिक लौरिबा डिसीजन से अथु मतमदा हंतोक पिरा कांदा मणिपुर की मियाम की अमुसंग इंडिजिनस पीपल सिंग कन्ना पोहनबदा इंडिया गवर्नमेंट ना अनि लोंग थबक कहीं तौबीगनो है वाफम से थमजबग लोइनना यूनाइटेड कमिटी मणिपुर ना अथुब मणिपुर गवर्नमेंट इंडिया की तोान होम अफेयर्स अथुब प्रेशर तौजरगनी